ꯒꯥꯏꯅꯤꯒꯤ ꯗꯤꯂꯤꯚꯔꯤꯒꯤ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯅꯨꯄꯤꯁꯤꯡꯒꯤ ꯑꯅꯥ ꯂꯥꯌꯦꯡꯕꯁꯤ ꯃꯔꯨꯑꯣꯏꯅ ꯏꯁꯂꯥꯝꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯅꯨꯄꯤꯅ ꯇꯧꯔꯤꯕ ꯃꯈꯩ ꯍꯦꯟꯅ ꯐꯩ ꯃꯥꯅꯦ FMꯒꯤ ꯑꯍꯥꯟꯕꯗ ꯍꯧꯔꯛꯄꯁꯦ ꯃꯉꯥꯜꯒꯨꯝꯕꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯀꯣꯆꯤꯡ ꯑꯃꯁꯨ ꯇꯝꯗ꯭ꯔꯦ ꯂꯥꯏꯔꯤꯛꯁꯨ ꯂꯩꯇ꯭ꯔꯦ ꯁꯤꯝꯅ ꯃꯌꯥꯝ ꯗꯂꯣꯡ ꯕꯨꯂꯦꯇꯤꯟꯅ ꯂꯦꯞꯄ ꯂꯩꯇꯅ ꯃꯌꯥꯝꯗ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃꯗꯤ ꯃꯌꯥꯝꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯕ ꯀꯌꯥ ꯁꯤꯌꯥꯔ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯁꯤꯁꯨ ꯍꯧꯈꯤꯕ ꯅꯨꯃꯤꯠꯇ ꯐꯣꯔꯦꯟ ꯃꯦꯗꯤꯀꯦꯜ ꯒ꯭ꯔꯦꯖꯨꯑꯦꯠ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯄꯒꯤ ꯐꯦꯁꯕꯨꯛꯇ ꯚꯥꯏꯔꯦꯜ ꯑꯣꯏꯅꯈꯤꯕꯁꯤꯡꯗꯨꯒꯤ ꯃꯔꯛꯇꯒꯤ ꯌꯥꯝ ꯇꯣꯞ ꯇꯣꯞꯄ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯃꯩꯇꯩ ꯄꯥꯉꯜ ꯅꯨꯄꯤ ꯂꯛꯇꯒꯤ ꯁ꯭ꯇꯥꯔ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ ꯍꯥꯏꯅ ꯍꯥꯏꯅꯤꯡꯉꯤ ꯃꯍꯥꯛ ꯑꯁꯤ ꯑꯂꯤꯃꯥ ꯂꯣꯏꯔꯕ ꯃꯇꯨꯡꯗ MBBS ꯇꯝꯃꯨꯔꯦ ꯑꯗꯨꯒ ꯑꯍꯥꯟꯕ ꯑꯦꯇꯦꯝꯗ FM GEC ꯄꯥꯁ ꯇꯧꯕꯅꯤ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯃꯍꯥꯛ ꯑꯁꯤ ꯀꯅꯥꯁꯨ ꯅꯠꯇꯦ ꯑꯂꯤꯃꯥ ꯃꯀꯛꯃꯌꯨꯝ ꯐꯔꯖꯥꯅꯥ ꯁꯨꯜꯇꯥꯅꯥ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯁꯁꯂꯥꯃꯨ ꯑꯂꯩꯀꯨꯝ ꯑꯩꯅ ꯑꯍꯥꯟꯕ ꯂꯛꯇꯗ ꯑꯜꯂꯥꯍ ꯃꯍꯥꯛꯄꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯊꯪꯗ ꯑꯩꯕꯨ ꯁꯧꯒꯠꯄꯤꯔꯛꯏꯕ ꯑꯩꯅ ꯁꯤꯒꯤ ꯊꯥꯛꯁꯤꯗ ꯌꯧꯍꯟꯕꯤꯔꯛꯏꯕ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯏꯆꯤꯟ ꯏꯅꯥꯎ ꯑꯃꯁꯨꯡ ꯑꯣꯖꯥꯁꯤꯡꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯩꯈꯣꯏ ꯐꯔꯖꯥꯅꯥꯒꯤ ꯃꯌꯥꯝꯅ ꯈꯪꯅꯤꯡꯉꯤꯁꯤ ꯐꯔꯖꯥꯅꯥ ꯍꯥꯏꯗꯤ ꯃꯤ ꯂꯣꯏꯅ ꯃꯁꯛ ꯈꯪꯅꯈ꯭ꯔꯦ ꯐꯨꯜ ꯅꯦꯝ ꯂꯩꯐꯝ ꯑꯃꯗꯤ ꯐꯦꯃꯤꯂꯤ ꯃꯤ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯕꯁꯤ ꯑꯃꯨꯛꯇꯪ ꯊꯝꯕꯤꯌꯨ ꯑꯩꯒꯤ ꯃꯤꯡ ꯃꯀꯛꯃꯌꯨꯝ ꯐꯔꯖꯥꯅꯥ ꯁꯨꯜꯇꯥꯅꯥ ꯀꯧꯏ ꯑꯩꯒꯤ ꯏꯄꯥꯒꯤ ꯃꯤꯡꯅ ꯍꯥꯖꯤ ꯁꯤꯔꯥꯖ ꯑꯂꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯒꯤ ꯃꯤꯡꯅ ꯑꯂꯤꯖꯥꯟ ꯕꯦꯒꯝꯅꯤ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ 9 ꯁꯨꯏ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯅ 5 ꯁꯨꯕꯤꯅꯤ ꯂꯩꯐꯝꯅ ꯑꯩꯒꯤ ꯂꯩꯐꯝꯅ ꯂꯤꯌꯣꯡ ꯍꯣꯔꯩꯕꯤ ꯃꯌꯥ ꯂꯩꯀꯥꯏ ꯐꯔꯖꯥꯅꯥꯒꯤ ꯂꯥꯏꯐ ꯖꯔꯅꯤꯁꯤ ꯑꯂꯤꯃꯥ ꯂꯣꯏꯔ ꯃꯇꯨꯡꯗ ꯏꯗꯨꯀꯦꯁꯟꯗ ꯇꯥꯔꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯃꯥꯏꯅ ꯇꯧꯈꯤꯕ ꯃꯁꯤꯒꯤ ꯇꯦꯜꯂꯛꯄ ꯋꯥꯔꯤꯗꯨ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯃꯌꯥꯝ ꯈꯪꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯌꯥꯝꯅ ꯅꯔꯁꯔꯤ KG ꯇꯝꯕ ꯃꯇꯝꯗꯨꯗ ꯑꯩꯅ ꯑꯂꯤꯃꯥꯒꯤ ꯀꯣꯔꯁꯇ ꯑꯦꯗꯃꯤꯁꯟ ꯂꯧꯈꯤ ꯑꯗꯨꯒ ꯑꯩꯅ ꯑꯂꯤꯃꯥ ꯇꯝꯕꯗ ꯆꯍꯤ 10 ꯆꯪꯉꯤ ꯑꯗꯨꯒ ꯑꯩꯅ ꯑꯂꯤꯃꯥ ꯂꯣꯏꯔꯕ ꯃꯇꯨꯡꯗ 5 Star English High School da class 6 dagi tamba hoki aduga school simaktada aina class 10 pass tawdaki aduga aigi class 11 12 na community school da pass tawdaki MBBS ni kai tori aina MBBS course na China gi Tizhar Medical University da pass tawdaki alima tamningai maraktuga duga tamma matungda leiramiduga punsi si kamai tawge struggles alima tamaga su aikogi ipana dunya amasung din animaki mai paknabagi aduki matik hodabiami hajik aigi ipadu laisu laikide yam noiti aina alima tamaga su marakta thokakpa matam suti matamda koi ipana general line su adum hodabi aikogi ipasu matamdagi brilliant students in manung da amani aina mahakne general gisu aduga alima gisu ani maknamnagi hodabigi ꯀꯔꯤꯒꯤ ꯗꯃꯛꯇ ꯗꯣꯛꯇꯔ ꯑꯣꯏꯅꯤꯡꯂꯨꯔꯤꯅꯣ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯚꯤꯖꯟꯁꯤꯅ ꯀꯔꯤꯅꯣ ꯑꯩꯅ ꯗꯣꯛꯇꯔ ꯑꯣꯏꯅꯤꯡꯂꯤꯕꯁꯤ ꯃꯔꯝꯗꯤ ꯑꯩꯅ ꯂꯥꯏꯔꯕꯁꯤꯡꯕꯨ ꯑꯋꯥ ꯇꯥꯔꯕꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕ ꯑꯃꯁꯨꯡ ꯃꯔꯨꯑꯣꯏꯅ ꯄꯥꯉꯜ ꯅꯨꯄꯤꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯩꯅ ꯗꯣꯛꯇꯔ ꯃꯇꯨꯡꯗ PGC ꯒꯥꯏꯅꯤ ꯗꯤꯄꯥꯔꯠꯃꯦꯟꯇ ꯇꯧꯖꯅꯤꯡꯉꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯒꯥꯏꯅꯤꯒꯤ ꯗꯤꯂꯤꯚꯔꯤꯒꯤ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯅꯨꯄꯤꯁꯤꯡꯒꯤ ꯑꯅꯥ ꯂꯥꯌꯦꯡꯕꯁꯤ ꯃꯔꯨꯑꯣꯏꯅ ꯏꯁꯂꯥꯝꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯅꯨꯄꯤꯅ ꯇꯧꯔꯤꯕ ꯃꯈꯩ ꯃꯌꯥꯝꯗꯣ ꯑꯩꯅ ꯈꯜꯂꯨꯔꯒ ꯒꯥꯏꯅꯤꯒꯤꯁꯤꯗ PG ꯇꯧꯒꯦꯅ ꯈꯟꯖꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯇꯥꯕꯗ ꯃꯅꯤꯄꯨꯔꯒꯤ ꯃꯔꯨꯑꯣꯏꯅ ꯃꯩꯇꯩ ꯄꯥꯉꯜ ꯅꯨꯄꯤꯁꯤꯡꯗ ꯊꯦꯡꯅꯔꯤꯕ ꯒꯥꯏꯅꯤꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯄꯨꯅ ꯃꯥꯏ ꯄꯥꯛꯍꯟꯕ ꯑꯣꯏꯁꯅꯨ ꯑꯗꯨ ꯃꯈꯥ ꯇꯥꯖꯅꯤꯡꯉꯛꯏꯗꯤ ꯑꯩꯈꯣꯏ ꯐꯔꯖꯥꯅꯥꯗ ꯃꯅꯤꯄꯨꯔꯗꯒꯤ ꯐꯣꯔꯦꯟ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖꯁꯤꯡꯗ ꯃꯌꯥꯝ ꯑꯃ ꯇꯝꯂꯝꯒꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕ ꯐꯔꯖꯥꯅꯥ ꯑꯩꯈꯣꯏꯒꯨꯝꯕ ꯈꯔ ꯈꯛꯇꯅꯤ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯔꯛꯏꯗꯤ FMGEꯁꯤ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯔꯛꯄ ꯑꯃꯗꯤ ꯑꯣꯏꯔꯛꯍꯧꯗꯕꯁꯤꯡꯗ ꯀꯔꯤ ꯃꯦꯁꯦꯖ ꯄꯤꯅꯤꯡꯉꯤ ꯑꯩꯅ FMꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯤꯡꯗ ꯍꯥꯏꯖꯅꯤꯡꯕꯗꯤ hard work, perseverance, amasung self-determination ga loinana agada nidana hotnarabadi soidana mai pakani haibisi haijani. Clear oihodabasingsu hotnabiyu adum oirakani haibaduni hotnaba lepa yade haibaduni. Aduga aina ngasai question amakang marakta hojik hangningdana adum leiba. Koi Farzana si alima tamakpanina alima tambasingda mainly moida problem amkhang lei sabagi yumda laagane hek saba mudar sa chakhne chadaba sakhawgi problem gum yam thoi si alima su koi Farzana su thengra amgani hoji alima tamiba singchida koi horen video ase koi social media da share tawdini na koi this message oi ba kana da chaba thapda kitang message oi do phang kitang thamiyu mi bina sang phana la yogi da makta tum matam sana tumba chaba se tangai khade aduna aina mayam da su alima tamiba sing da su matam sana chaba thappa masu tumba ha si ta bhi tumba chaba matam chada de na punam ki horpham oi ha tene koi Farzana si yam chumbo phamne duga
फ्यूचर प्लान से पीजी तौने हाइग्रे गाइनी दा तौबई मरम जो हाइग्रे हजिक डॉक्टर हाइबा मिथोंदुमा फंगे फरजाना दा दुना म्यामना हजिकती मिंगजाना फरजाना इन करमता डॉक्टर फरजाना इन करक्तोइनी सि मिंथोंजे फंगदा कई फाउगी थामिदा ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯕ ꯐꯥꯎꯖꯩ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯪꯖꯔꯛꯄ ꯃꯪꯂꯥꯟꯗꯨ ꯐꯥꯎꯅꯔꯦꯅ ꯈꯜꯂꯤ क्रेडिट ती कनादा पिनिंगे सिगे ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯑꯃꯁꯨꯡ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯕꯨ ꯑꯩꯒꯤ ꯑꯣꯖꯥꯁꯤꯡ ꯑꯩꯅ ꯁꯤ ꯌꯧꯅ ꯉꯁꯤꯒꯤ ꯊꯥꯛ ꯑꯁꯤ ꯌꯧꯔꯛꯄꯗ ꯃꯇꯦꯡ ꯄꯥꯡꯂꯛꯄꯁꯤꯡꯗ ꯀ꯭ꯔꯦꯗꯤꯠ ꯄꯤꯖꯅꯤꯡꯉꯤ हजिकती डॉक्टर की मिथोने दो फंगे डॉक्टर ऐसी तमीगायददी नुंगाइना इंजीनियर तंबसिन तमीगायदना वाबा ओइरा कांदा नुंगाइ भाई डॉक्टर की नबु करिनो तो 24 आवर्स सर्विस ने मी अमा हिंदा नारे हैसो चतोइने कइनो मी थवाई कन भाई सिदी याम मरु ओइबा पोट अंख नोगी डॉक्टर की यावरिनिना चाक चारिङाइ दो दारगसो चाक तु पुक थानद्रिङाइ दो हगटलगा मी लेंग चतोइने रोल सी याम चाव हाइतारे म्यामनासो एक्सपेक्टेशन सी डॉक्टर हम लाक्तारगदी ai anaba si phani kitang kitawni haibagi aduga pressure di anaba mi di nate anaba mi du loinarba mi natra my family relatives sing thuna phani ngai doctor pressure myam piraktoin sumba constraint myam se ri doctor ram oramina laktoin sumba myam problem myam anaba layengba sumba handle tawbugi sigi sida general public ta contribution taroktoini na adugi kitang step to haibiyo ꯌꯥꯔꯤꯃꯈꯩ ꯗꯣꯛꯇꯔ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯄꯦꯁꯦꯟꯗꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯕ ꯑꯗꯨꯒ ꯌꯥꯔꯤꯃꯈꯩ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯣꯠꯅꯕꯤꯕ ꯁꯤꯗꯤ ꯇꯧꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯈꯤꯗꯕ ꯊꯧꯗꯣꯛ ꯑꯃꯇ ꯍꯥꯏꯔꯛꯑꯣꯅꯦ ꯋꯥꯔꯁ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯣꯏꯈꯤꯕ ꯑꯩꯒꯤ ꯕꯕꯥꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯕꯨ ꯉꯁꯤ ꯑꯩꯅ ꯌꯧꯔꯤꯕ ꯊꯥꯛ ꯑꯁꯤ ꯌꯧꯅꯕ ꯍꯣꯠꯅꯕꯤꯔꯝꯃꯒ ꯑꯩꯈꯣꯏꯒꯤ ꯕꯕꯥꯅ ꯂꯩꯈꯤꯗꯗꯅ ꯑꯩꯒꯤ ꯃꯥꯏ ꯄꯥꯛꯄꯁꯤ ꯎꯕ ꯐꯪꯈꯤꯗꯕꯁꯤ ꯑꯁꯤꯗꯪ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯄꯨꯅ ꯂꯥꯟꯅ ꯃꯍꯥꯛꯄꯨ ꯖꯟꯅꯇ ꯊꯝꯕꯤꯁꯅꯨ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯈꯤꯕ ꯊꯧꯗꯣꯛꯇꯤ ꯀꯔꯝꯕ ꯑꯣꯏꯗꯣꯏꯅꯣ ꯄꯨꯟꯁꯤꯗ ꯑꯩꯅ ꯑꯥꯂꯤꯃꯥ ꯀꯣꯔꯁꯁꯨ ꯂꯣꯏꯔꯒ ꯑꯗꯨꯒ ꯑꯩꯅ ꯗꯣꯛꯇꯔ ꯑꯃ ꯑꯣꯏꯅ ꯃꯤꯌꯥꯝꯒꯤ ꯑꯩꯅ ꯍꯥꯟꯅꯗꯒꯤ ꯃꯪꯖꯔꯛꯄ ꯃꯪꯂꯥꯟ ꯗꯣꯛꯇꯔ ꯑꯣꯏꯖꯒꯦꯅ ꯈꯟꯖꯔꯛꯄ ꯃꯪꯂꯥꯟꯗꯨ ꯐꯪꯕꯗꯨꯅ ꯉꯁꯤ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯐꯪꯖꯔꯒꯅꯤ ꯍꯥꯏꯕꯁꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯔꯦ माने पुंसीगी गोल अमा अचीव तौर मतुंगदा माय पागलागा स्ट्रगल में अम मतुंगदा माय पागलपगी नुंगाइबदने को फरजानान थमिसि अलिमा लोइरा मतुंगदा मखा केसु तौदबा युमगी पर्दा तोइने युमदा दुम लोइसन लेखिबा सिगी opposite ने को फरजानाना डॉक्टर गा तमरगा लोइरगा थोलिसि सिगी अलिमा लोइखरबा मियोइ सिंग अमि तमि मि सिंगसिना अलिमा लोइरेना दुम फम लेथोखिबा सिंगसिदा करी मेसेज पिनिंग ꯃꯌꯥꯝꯅ ꯑꯂꯤꯃꯥ ꯇꯝꯕ ꯃꯇꯨꯡꯗ ꯃꯈꯥ ꯇꯥꯅ ꯖꯦꯅꯔꯦꯜ ꯏꯗꯨꯀꯦꯁꯟ ꯇꯝꯕꯁꯤ ꯇꯧꯅꯒꯟꯗꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯑꯂꯤꯃꯥ ꯇꯝꯃꯨꯔꯒꯁꯨ ꯗꯣꯛꯇꯔ ꯏꯟꯖꯤꯅꯤꯌꯔꯒꯨꯝꯕ ꯑꯇꯣꯞꯄ ꯃꯈꯥ ꯇꯝꯊꯔꯒ ꯄꯔꯗꯥꯒ ꯂꯣꯏꯅꯅ ꯑꯃꯁꯨꯡ ꯁꯔꯤꯌꯠꯀꯤ ꯔꯨꯜꯁꯤꯡꯗꯨ ꯐꯣꯂꯣ ꯇꯧꯔꯒ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯗꯣ ꯍꯥꯏꯖꯅꯤꯡꯉꯤ फरजाना की लेफ्ट फमी फरजाना माने माँ पोपीब फरजाना स्टेज योरपद अचौब कंट्रीब्यूशन लौखिब थौना फरब मखनी अना फरजाना अखोई ममाद हंजनीसी फरजाना डॉक्टर ओरपद कई फौबीगे होनबई मतुंगना अलिमा लोइरा मतुंगदा जनरल लाइन तमगा फॉरेन मेडिकल तमुरा मतुंगदा हानबे टेमदा FMGE क्लियर तौरगा तौबगी नुंगाइबा मिकुपतो दलिलोंग बुलेटिन टीम लापदा मतम पिबिरगा शेयर तौरपैदमता हनियाली तन थागचरी